Khorjeigi Nachomna miyam da kudol tamjari Tron Legacy film asi 2010 da release tawkiba science fiction amadi action category oiba Hollywood movie amani. Film asigi director Joseph Kosinski. Phare marup sing ai film gi wari haujarage soi kibalan kiba amadi sithaba pumba mayam da ngakpi naba nolukchari. Film asi 1989 gi matamdagi haurai mafam asidai koina Sam Koba nupa masa amabu uba phangi mahaki manakte Encom Koba gaming company amagi CEO oiriba mahaki mapa Kevin Flynn su lerami. Kevin na macha nupada Encom company na yamna phazaraba amadi yamna su kudong thiningai oiraba virtual world ama semgatli. Hairiba game gi sangsara asida changchinduna aina laser na salaiba yamna yangba advance oiraba bike phauba thoduna yengkre. Mafam duda Tron su lei. Tron haibasi miyoiba singi damakta lanthingnaba program amani. Ai hapna game gi sangsar aduda matam supagi oina leiba ngamde. Maram asina mafam duda aina aiga sakchap manaba clue koba program ama su semduna thamli. Mahak miyoiba gumna wakhal khanba amadi mathau bangamba program amani. Kevin office ta satringai gi mamangda masa Sam da hayingdi aikoi ani game sanaba satsi haina hairami. Masi hairam laga Kevin satkre. Mathangi ayukta TV ki pauda Kevin mafam khangdana mangkhre haibe ki pau yaurakle. Asumna sahi kaya haukhra batungda Sam chawre. Haujikti Sam Encom company ki primary shareholder amasu oire. Mahakna upai ama tawduna lona company ki office manungda changsilakle. Aduga server khudingmak pu thamliba ka aduda changsilakle. Matam maduda guard amana mahakpu ukhirami. Adubu guard aduna magi manak nangdringayda Sam na Encom company gi signature operating system bu online da thadokre. Haibadi system adubu computer da internet da thagatkre. Masina maram moraga Encom company gi hek leiriba game punamak free da sanaba phangadoribani. Haujik server room da guard changsilaklami. Sam guard tu gi makhutagi nanthokduna building amagi mathakta yawraklami. Aduga parachute amagi mateng na makha da songtharakpaga police na Sam bu phakirami. Adubu Encom company da haujik su thabak tawriba Sam gi mapa Kevin gi marup Brett Lee na Sam bu police tigi lathokduna mahaka unarami. Brett Lee na Sam bu company da join tawna bahairami. Sam na ai company da join tawningbagi apamba amata leite haina khumlai. Brett Lee na aina nahaki babagi mafamdagi message ama phangi haina hairi. Sam na madu karamna oithokadoribano aigi ipadu siram lagani natragana mafam amada yamna nungaina punsi lelam lagani haina khumlai. Brett Lee na Sam da hairi madudi aina nahaki babagi message phanglakkiba mafamdu company gi video arcade amadagini. Aduga Brett Lee na Sam da video arcade adugi sosu piraklami. Tasengbadi mafamdu company gi game kaya ama thamliba haujikti thingjin khraba mafam amani. Sam na mafam duda yawrakpa matamda Tron haina thaba game ama thengnarami. Sam na game adugi manungda coin ama thadanaba hotnabada coin adu laimai da takhirami. Sam na coin adubu khungatnaba hotnabada laimai da line ama leiba mahakna urami. Masigi matungda mahakna game adubu hangdokluba matamda aronba lambi ama su thengnarami. Mahakna aronba lambi aduda sangsilluba matamda mahaki mapana game kaya ama sakibagi thabak suramba ariba lab ama su thengnarami. Lab aduda mahaki mapagi system du su lerami. System adubu Sam na on tawrami aduga command ama piraga activate su tawrami. Asumna system adubu activate tawrubadagidi portal ama hangdoraktuna Sam atopa sangsar amada thunglare. Masi virtual world amani haibadi game gi sangsar amani. Masida Sam na karimata wakhal taba nangdringai miyoi ani laktuna Sam bu mafam dudagi pukirami. Aduga mahakpu tongan ba visual ama sethallaga mahakki manangalda identity disc ama su hapsilami. Disc asina Sam gi brain memory pumba bu record tawsingadoribani. Mafam asida game su sanaba haurami. Sam na yamna fazaraba performance pirami. Adubu Rinsler kauba Tron ama laktuna Sam bu maithiba pikirami. Tron asina Sam bu hatpa nangdringaida Sam gi masadagi I thoklakpa Tron asina urami. Matamduda Tron aduna Sam asi program ama natte mahak taibang miyoibani haiba khanglami. Amadi Tron asina makhoigi lusingba clue da mahaksi miyoibani haina hairaklami. Sam na su mahak taibang miyoibani mahaki maming Sam kawi haina clue da hairami. Sam gi wadu tabada clue na Sam bu mahaki manakta puraknaba khanghalai. Sam na clue bu uba matamda yamna ngaklami amadi harauba su poklami. Sam na hairi nahakti aigi ipani. Clue hairiba misak asi game gi sangsar asida lehonabagidamak Sam gi mapa Kevin na Sam kiba mahaki clone oiba program aduni. Mahaki maramdani Kevin na Sam na angang oiringegi matamda hairam kibado. Clue na Sam gi disc adubu check tawrami. Adubu disc aduda clue na pamba karigumba posak amadi uba phanglamde. Masida mahak ningba kairami. Loinana mahak na Sam da mahaka loinana game sananaba hairami. Asumna Sam gi amadi clue gi tongan ba timsing Sam duna laser bike amamamda light cycle match game sanaba horami. Laser bike asidagi thadok liba laser light sing asida kanagumbana samduna satlurabadi misak adu soidana sigidoribani. Mataw asumna miyoi amamam loinamak siba horaklami. Aduga aroibada Sam amadi clue khaktamak hinglami. Adubu clue na Sam gi bike adubu
amasu thugairami aduga sembu hatnabu hotnarakpa matam asimaktada mafam aduda gari ama khamlakhi gari aduda nupi amakhak yauraki mahaki maming Kiora haina kawi Kiora na mahaki gari da sembu tonghalaga mafam dudagi kanbirakhi aduga sembu mahaki apokpa mapa cabin na leiriba mafam duda puraklami masabu amuk hana uba phangmada cabin yamna ngakpaga loinana harauba phawrami amadi nahakna mafam sida matau kamdongna laklibano haina semda hanglaklami semna khumlai babana adomgi marup Bradley da tharakhiba message adubu decode tawraga aina mafam sida lakhibani masagi wasi tabada cabin ngaklami amadi dinner matamda wari sanasi haina haraki haujik nimidangi matamda makoi punna dinner laurami matamduda semna mapada baba nahakari maramgi halaktribano aina matam chupata bababu ngaijarakibani hairei Kevin na paw kompirei aikoina virtual world asibu haibadi game ge sangsar asibu semkiba matamduda angakpa thodok khara thoki mafam sida masa matonta develop tawjaba ISOs haibadi isomorphic algorithms kauba program kaya amasu thoklaki ISOs sing ase duki matik intelligent oiba human computer amaga sab manaba program singni makoi singsiga punchillaga aina aikoigi asengba sangsar adubu hena faba sangsar ama ohenna ba honaki adubu aigi clone ama oiriba cluna aigi ifam daminamduna aibu hatnabu honaki aibu kannabu honabada Tron kaya mathwai thaki haibadi cluna Tron singdubu hatki aina clubu kayarak hana wakhal tahannabu hotnaki aina mabu themnabu hotnabu kudingi mahakna aigi mayokta leiba sum hingalaki amadi aina afaba sangsar ama semgatnabu hotnabada mateng panglamba ISOs kuding makpu mahakna hatpa horaki masina maram warga aina aikhoigi asengba sangsar du halaknabagi lambi oiriba thong adusu thingjinki semna mapada mahakna game gi sangsar asida sangsilakiba lambi adu butaklami amadi lambi adubu amuk hana hangdorak pamikuptuda aina bababu mafam sidagi purga satkani haina mapada hairami adubu mahaki mapana semgi wafam dubu yaramde mahakna hairei asengba sangsarda thokinaba thong adu supnagi pung nipan khaktamak hangduna leigani cluna pamlibasu aina asengba sangsarda thokibaduni maramdi aina asengba sangsarda thokiba taragadi mahakna aigi dix adubu lahowdaga aikoigi asengba sangsar aduda thoklaktuna aikoigi sangsar adubu tumna manghanba ngamnabani masini mahaki punsigi pandam aduga aigi marup Bradley da tharakiba message adusu aina thakiba nate madu cluna thakibani maramdi kanagumbana mafam sida changsilaklagadi aikoigi asengba sangsarga game gi sangsar asiga gi lambi oiriba thong adu hangdoknabagi damakhtani pumnamak asi cluna sinba plan amani aikoina game asi phanayamna pamlabasu game asibu subsan sanadabana fagani asumna hairam laga cabin mafam dudagi satkre mafam sida Kiora su leirami mahakna semda hairami nahakna clue bu hatpa tarabadi nahaki babasu soidana sigani semna khumlai aina aigi bababu kangani asumna hairam laga sem su mafam dudagi satkre masigi matungda Kiora amukka hanna sem gi manakta laktuna semda map ama piraga map asigi matengna ISOs punamakpu ngak seliba Jews ko bomisak amabu unaruna ba hairami amadi Jews na sem gi mateng pangbung ngamgani hainasu hairuklami masidagi semna matonta Jews pu unaba satlami haujik sem Jews na leiba mafam duda yausilakle mahakna mahaki bike mapalda khamlamlaga manungda Jews pu unanaba sangsilakle mafam duda semna nupi amaga hana thengnarami nupi aduna semda nahakna Jews pu unaba pamlabadi nahakna sangyeng ama hana mai pakpatai hairuklami mapalda clue gi miyoi kharana sem gi bike adubu ukirami bike asibu uraga makoina bike asi kadai digi laklibano haiba khanglami tasengbadi clue na game gi sangsar asida cabin bu matam chuppada thiribani adubu mahakna cabin bu fangba ngamlaktabani sem gi bike tu gi matengna clue amadi mahaki timna sem Kiora amadi cabin na leiramba mafam du yorukpa matamdadi mafam duda kanasu leiramdre tasengbadi cabin di Kiora ga punna sem bu kannabagi damakta satkrabani nakalamada sem ga Jews kasu unarami semna Jews ta aina asengba sangsar thokinaba thongdu thiba pami haina hairei adubu semna Jews masamaksu clue gi miyoi amani haibasidi khanglamde haujikti Jews gi miyoi singna semda attack tawba horukle makoina sembu hatpa nangdringei da mafam duda Kiora laktuna sembu kanbirami adubu makoigi fight asida Kiora gi makut nama kakhirami matam asimaktada sem gi mapa cabin su mafam sida laktuna miyoi punamak hatok labatungda semna Kiora bu purga mafam dudagi thokinaba hotnaringei da miyoi ama thoklaktuna Kevin gi identity dix to the attack tawsilaga Kevin gi dix adubu lahoki dix asimakni cluna matam kuine gi mamangdagi thiraklibasi aduga Zeus na su amuk miyoi asibu hatoklaga Kevin gi dix adubu mahakna lawsinkhre matam sida clue su mahaki miyoi singa loinana Zeus gi manakta lakle Zeus na clue da Kevin gi dix adubu mangonda pige madugi damak aibo game gi sangsar asigi ningthau ehelu haina hairei Zeus gi wasida clue na su yare aduga Zeus dagi dix adubu lawraga mahaki miyoi singa thokre masigi matungda Zeus na leiriba mafum aduda tamthina blast tawduna Zeus amadi mahaki miyoi punamak sikre Zeus gi mafum dasu clue na namthak tawrumle haujikti clue gi makutta mahakna matam kuinagi mamangdagi thirakkiba dix adu phangkhre masigi matengna mahakna aikoigi asengba sangsar asida thokiba ngamlagani nakal amada aikoina Sam Kiora amadi Kevin bu solar cellar haiba transport program amagi manungda uba phangi makoina Kiora gi system asibu reboot tawrami matang asida Sam na Kiora asi ISOs amani haiba khanglami madu khangbada Sam yamna ngaklami maramdi ISOs khudingmak loinamak sikre haibasi mahakna su
खंगलिबनी असुमना हौजिक्ति क्योरा मपुंग फाना फगटले क्योरा ना सेमदा क्लूगी मियोइसिंगना आइबु हातनाबु होनखिबा मतमदुदा नहाकी बाबाना आइबु कनबिरखिबनी आइना महाकी लमन तोलिबनी हाइना हाइरई मतुंगदा मखोय अहुमक ट्रांसपोर्ट सिस्टम असिगी मतेंगना असेंगबा संसारदा थोखिनबु होनरकपा मतम असिमक्तदा क्लू अमदि महाकी टीमना मखोयदा आयतपा पिरक्लमी मफमसिदा क्लूगी यामलबा गार्ड सिंगसु लाक्लमी केबिनना क्लूना प्रोग्राम अमता सेंबा ngamba nate mahakna program sing asibu masak maung hongdokhankibani haibasi khanglaklami kioranasu mafam sidagi cabin bu thadokhinaba hotnabada cabin gi disk adu mathau tai haibasi khanglaklami maram asina mahakna cabin da masama ke disk adu bu pithoklam laga clue gi lanmi singduga lanthengnana ba makhoi gi manakta chensinkhre mafam adu da clue gi lanmi ama laktuna kiora bu tamthina pudharami madubu uraga cabin na lanmi adu renzler haiba tron aduni haibasi khanglami renzler bu uba matamda cabin yamna ngaklami maramdi mahaki wakhalda tron khudingmak sikhre haina leirurabani semna upai ama natraga upai amana kiora bu kanma pamlami aduna mahakna mapabu solar seller da aikoi bu ngairamu ai kiora amadi babagi diks pu lawraga lake aikoi asengba sangsarda thokragadabani haina hairami asumna sem kiora amadi mapagi diks adu bu lawru nabagi damak makhada kumtharakle nakal amada aikoi na clue amadi mahaki yam laba lanmi singbu ui clue na mahaki lanmi singda hojikti miyoi besingi asengba sangsarda aikoi su thoktuna iningtamna paluna ba matam adu lakle haina hairami adubu sem su mafam sida laktuna mapagi identity diks adubu mahakna fangkirami aduga program punamaksu mahakna hek tawrami masigi matungda sem kiora bu kannaba laklami kiora gi manakta guard amasu lerami makoina guard adubu hatoklaga kiora bu kanduna mafam dudagi thoklaklami adubu clue nasu cabin gi diks adubu semna pukhre haibasi khanglami masina maram waraga mahakna mahaki yamlaba lanmi singa loinana semda landa ba horuklami semna flying war machine sizinaduna clue gi lanmi khudingmak pu loinamak hatoklami mafam duda hojik clue amadi renzler tron khaktamak hinglami renzler na cabin bu tanaraklami cabin na tron sing asibu miyoi besing bu kandinaba amadi ngak sennabagi damak sakibani mahakna renzler da aina nahakpu karigi damak sakibano aduga hojik nahakna tawribasina karino nangdi matam supada asumba tawba miyoi singi damak mateng panggataba natra haina hairakpadagi renzler tron wakal tarakpadagi cabin gi mateng pangduna clue da onsinduna attack tawba hokre aduba game gi sangsar asidadi clue khwaidigi sakti leiraba program amani maram asina mahakna renzler tron busu hatoklami cabin sam amadi kiora su miyoi besing gi sangsar da thokinaba thong adugi manakta yauruklami adubu makoina mafam du yauba nangdringeida mafam du da clue laktuna cabin da yamna sauna haidai nangna ingonda minam liba karigino aikoina tongan ba sangsar ama semsi haina kiba natra aduga nangna hai kiba wangaktre cabin na su clue da haidai aina haiba wada nangna ta dabugum nangna haiba wada su aina tararoi aidi miyoi besingi damak yamna afaba sangsar ama semba pamkibani adubu nangdi miyoi besingi sangsar bu khudum sanduna panba pamkibani hojik su cabin na clue bu themna ba yamna kana hotnari adubu clue na cabin gi wa taramde amadi cabin de attack tawba horaklami matam asigi khudong chaba lawraga kiora na sembu miyoi besingi sangsar da thokinaba portal aduda pusilami aduga laser light na hojikti game gi sangsar dagi asengba sangsar da thokinabagi lambi adubusu kakhatkre maram asina sem amadi kiora natana mafam sidagi kana amata asengba sangsar da thokiba ngamlaroi hojikti clue na cabin dagi munkiba diks adu yengluba matam dadi diks adu cabin gi natte kiora gi ni haibasi khanglami maduda clue na asengba sangsar da thokpa yararoi khangbadagi yamna sauna cabin da nangna asumna tawribasi karigino haina sairami cabin na sukhumlai asigumba thodok thoklakani haibasi aina mamangdagi khangi aduga aina aigi isabu kannabu hotnabada tawbangam loidaba amata leite nakalamada semna mapabu kannabagi damak amuk halakpa pamlami adubu kiora na sembu khamlami amadi nahaki babana pamlibase aikoina mafam sidagi thokibaduni haina hairai matang asida clue nasu asengba sangsarda thokinaba portal lomda sungsilai adubu cabin na mahaki leijaba sakti pumba sizinaduna clue bu mahaki manakta chingsilami aduga makoi ani thengainabada mafam aduda tamthina pokhaikre matau asumna game gi sangsar asi mapung phana mang takre amadi sem gi mapa cabin nasu masabu kannabu hotnabada mahaki punsi kathokre semsu miyoi besingi asengba sangsar asida laktuna mapagi laptop da yaurukle mahakna game gi data pumba download tawraga mahaki link ta hapsinduna mangak samda sizinkhre amadi game adubu deactivate tawkhre mahakna tholakpa matamda mahaki mapagi maruk bradley su leirami semna bradley da ngasidagi adomna encom company asigi chairman oirabani aduga company asibu amukka hanna aina control punamak tawragani haina hairai bradley na matam supada pamlibasu masimakni semna encom company gi office tagi mapalda tholakpa matamda kiora na mapalda mahak pu ngairaga leirami semna kiora bu mahaki bike ta tonghalaga mafam dudagi satkirami ngasidi kiora gi mamitta punsigi ahanba oina numitna thokpa urami mahak virtual world amada leiba program ama oiba maramna asumna numitna thokpasi mamang matamda mahakna amukta ukhidri adubu ngasidi mahak asengba miyoi besingi sangsar asida lakpa phangle mahakki matengdagi semnasu aikoi miyoi besingi sangsar asibu mapa kebin na pamjaramba maongda hena faba sangsar ama oinaba semgatkani haina firep lawkibaga loinana fajaraba film asi matang asida loishille
ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯃꯥꯂꯦꯝ ꯌꯥꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫